अहमदा मरोइबा पाउ पिजरी CBI na ngarang Uripok-tagi fakiba Arambay Tengkogi Fighting Commander Asem Kanan ngasi ayuk Indigo flight amana Guwahati da pukre. Arambay Tengkogi Fighting Commander Asem Kanan CBI na fakibadagi irang thokle Manipur gi district mangada curfew lautukre. Arambay Tengkol na numit 30 ban lautuktuna khongjang changsin bahokre. Arambay Tengkol gi Fighting Commander Asem Kanan fakibaga mari lainana Union Home Minister Amit Shah na hanagi Chief Minister Nongthomba Biren amasung Rajya Sabha gi member Ningthauchana Jawbalai Semba Delhi ta kausilakre haidi. Ruling amadi opposition gi MLA kunmanga na ngasi Governor Ajay Kumar Bala unaduna Arambay Tengkol gi Fighting Commander Asem Kanan condition amati yaudana thadorang naba taksinfe. Haukiba pung kunmari asida Manipur gi tongan-tongan ba mafamda thokriba irang sing asi yamna laibag thiba amani haina Congress ki senior leader Jairam Ramesh na phongdorakli. Amadi su chanariba Kuki Jo Lalholup Singhi designated campusing hanthaba amasong hena kanba ground rule chana hannabagi matangda Ministry of Home Affairs ka Kuki Jo Lalholup Singha lakliba tangmapanda wari sanagadauri. Kurumchari Times of Manipur gi Manipuri Pau Mityang Tabiri Bapumna Mapulasmi Kongkhamna Taram Nokchari Hausi Pau Sandok Pizari CBI na ngarang Uripok-tagi fakiba Arambay Tengkol gi Fighting Commander Asem Kanan ngasi ayu Guwahati da pukre. Presna fangba pau manahai Asem Kanan Indigo gi flight number 682008 ta Imphal gi Beauty Kendra International Airport tagi ngasi ayu pung 8:15 tabada paigadabani. Adubu Asem Kanan Airport tamna purakpada security na maram oiraga minute khara thengbadagi flight adu ngasi ayu pung 8:39 da Imphal thadoki. Flight adu Guwahati da pung 10:38 da thungki. Garang numidang Asem Kanan galloina na mahak escort team CVI na phakrabasu Asem Kanan khaktamak Imphal dagi Guwahati tamna puki haina pausina makatari. Maraksida Arambay Tengkol gi member ama ngasi Imphal Airport agi fari haina Central Bureau of Investigation CBI gi maikei dagi khangalakle hiramasiga mari lainana CBI Information Section dagi thadurakpa cherolamana hai Arambay Tengkol gi member ama ngasi Arambay Imphal Airport agi fare MUSC kumjali singani kulhum doidagi haurakiba irang asiga mari lainaba tongan ba criminal activity singda chenaba mioini mahak phabagi pawse mahaki imung manungda khangankre Faraba Arambay Tengkol gi member asi Imphal dagi Guwahati da purakle Miyoy asi police remand gi damak mari lainaba porta puthok lagani hiramasiga mari lainana makhatana thizili haire ningsing bayabadi Supreme Court ki direction amagi matung ina Manipur gi irang asiga mari lainaba casing asi CBI na thigatli bani Manipur da oidipa law and order gi phibam asigi yengduna Manipur gi irang ga mari lainaba casing ge trial asi Manipur dagi Guwahati da hongdokhi bani haina cherola sina makhatari Arambay Tengkol gi Fighting Commander Asem Kanan fakibadagi irang thokle Manipur gi district mangada curfew lautokre Arambay Tengkol na numit 30 ban lautoktuna khongjang changsin bahokre Presna fangba paumagi matungina Asem Kanan amasung mahaki escort team CBI gi team amana Imphal West District ke manung chanelaiba mafam amadagi fakibane mak fakibagi thawong adu yaningdaba hongdoktuna miyam na ngarang numidang Imphal gi tongan ba mafam singda khongjang changsin ke
ngarang kanan fakibagi pau hek phangbaga thodok thokfam aduai da leiramba miyamna security force tamna thomjinki miyam adu control taunaba honabada security force na tear gas cell kaya kapki irang adu ka hena kansilakpadagi security force na nongmai round kaya kapagi makosu taki security force ki thawong adu yaningdaba phongdoktuna arambai tengolna ngarang dagi nimit tarani manipur pumba ban lauthokre Amaromda pamdaba tawdok sing thoktanaba Manipur gi tongan ba district manga haibadi Imphal East, Imphal West, Thobal, Bisnupur amade Kaksing district ta curfew thamjinkhre kanan fa khibagi pau hek phangbaga hongnaruba tawdana tongan ba mafam dagi Arambai Tengol unit ki tengoloi sing amasong masing yamlaba miyam ama thomjinnarakhi security force amasung miyam gi marakta chauna muknarakpadagi myoi ama soktuna kwakaithilta leiba Asian Hospital da pukatuna laikana ki hairi Amaromda Imphal Tidim Lambi, Uripo Kangchup Lambi, Sagolban Tera Lambi, Krai Lamlong Bazar na chingba tongan ba Imphal gi mafam singda hongnaruba tawdana thorakiba miyamna lambi da tire mai thaba uwa paishin ba yauna lambi thingba gi thabak chathaki Krai Lamlong da khamduna leiba CRPF personnel singna tongduna lakpani haiba bus registration number MN04B 4276 amaso miyamna mai thaki Mafam adu da su miyam adu control tawna bu honabada security force na tear gas cell kaya kapki CVI na asem kanan fa kibaga mari lainana mahaki loina bi asem ongbi guni na hai mahaki mapuroiba leibaga sigyapun masaktam kaibi kyaroi haiduna angamba thodang lawraga lakpani mahak government official ama oiramlabasu hauzik suspension da leibane mahak athubada thadok pirau haina mahak na makha tana pil tawki miyam gi iho adu gi pau lawna bagi dama kwakaithel area da changluba Impact TV News की रिपोर्टर ज्योतिनम सुंगबक्तानी सुसोकी मकोई अनि ऑल मणिपुर वर्किंग जर्नलिस्ट यूनियन अमजुगी टीम अमना रिम्स हॉस्पिटल दे पुखतुना लायंखी मियाम इहौ चथरिंगै मनुंगदा राज्य सभा के मेंबर निथौसना चौबलै सेम्बा अमसों कैराव एफसी के एमएलए लौरेंबम रामेश्वर अनि राजभवन दा गवर्नर अजय कुमार भलागा उनदुना फाजिनखिबा सेम कानन थादोरकनबा तक्सिनखी इरांग अदु ngasi अमसों अरागी लोनबा हिंग नोंग्याय मतुंग फावबा चथखी इम्फाल मयोल यावना मसिगी अकोइबा मफम सिंगदा मियाम लंबीदा थोरक्तुना इरांग हौखी लंबी की मफम कयादा मई थाबगी थबकसु चथकी सिक्योरिटी ने इरांग लाक्षिनबा चथकीबा एक्शन सिंग अदुदा मी खरा सोसोगा पन्नंग खिबगा लोइनना मफम खरददि नाकल अनि गे मरक्ता चाउना मुकना की हाइरी CBI na ngarang Arambai Tengol gi fighting commander Asem Kanan Fakraba matung Manipur da oirakliba tangdu laita daba phibam asigi matangda Union Home Minister Amit Shah na hanagi Chief Minister Nongthombam Biren amasong Rajya Sabha gi member ningthosana chawbalai semba Delhi da lagna ba khangalakre hairi Presta pangba thajaba yaba pawma gi matungina Arambai Tengol gi fighting commander Asem Kanan CBI na fakraba matung Manipur da hauzik oirakliba tangdu laita daba phibam ase mahusagi phibam da thamba ngamnaba Union Home Minister Amit Shah na hanagi Chief Minister Nongthombam Biren amasong Rajya Sabha gi member ningthosana chawbalai semba kaushilaki bani hairi Arambai Tengol gi fighting commander Asem Kanan ngarang numidang Imphal West District ki mafam amadagi CBI na fakibaga mari lainana hauzik lamdam asida oirakliba phibam asigi matangda ruling amadi opposition gi MLA kunmanga na ngasi governor Ajay Kumar Bhala unaduna Asem Kanan yauna mahakal loinana फाकिबा सिंग कंडीशन अमते याउदना थादोरकना बतक्सिनख्रै Arambai Tengol gi fighting commander Asem Kanan फाकिबगा मरी लैनना हौजिक लमदम असिदा ओइरिबा फिबम असिगी मतंगदा MLA सिंग असी अयो पुंग 13 मखाइरोम ताबा दुवाइदा राजभवन दा लागनखी MLA सिंग अदुना Asem Kanan फाकिबगा मरी लैनना गवर्नर गा पुंग अमा हेना वारी सानखी तुंगदा रुलिंग के MLA सिंग अदु नुमित युंग मतुंग मिनिट 59 रोम चटपा दुवाइदा राजभवन दगे थोरखी Governor unaruraba matung paumi singa unaba amada lamlai esigi MLA case ibom chana hai ngarang Asem Kanan yauna myoi manga CBI na fakiba du condition amati yautana thado haibagi demanda ngasi governor unabani MLA singna thamkiba wafam adu taraba matung governor na lengagase Arambai Tengol gi mayokta leiba lengak nate Arambai Tengol na handaki ichaw adu da hona kiba singa du thagali Asem Kanan fariba CBI gi case amaga mari lainana fabani Mahaka loinana fariba myoi mari adude mahaka chatminnarambagi phabani haina governor na MLA singda thamlaki haina MLA case ibom chana paumi singda phongdokhi governor na thamlakpa wafam singa du taraba matung MLA singna so Asem Kanan amade mahaka loina basing karamba case ka mari lainana CBI na phabano haina hangke
Governor na asem kananamade mahakaloy na basing phabagi chabjaba maram housing fawbagi oina khangba ngamdri haina phongdoraki maduda MLA singna case asigi chabjaba mari makong CBI na press clarification ama thoktuna miyamda khanghangadabani haina akanba wafam thamlamki Housing lamdam asida oiriba phibam asi aruba amani phibam asida miyamna asengba amadi achumba ase munna thidoktuna thabak paikhatpana achumba khongthang oigani haina mahakna makataki Government sina AT gi against the late moina government sida pirak pa corporation including handaki sing isau da kai de AT ne low ki ba mayam do loina mak appreciate tawi kanan phab se manipur government phab nate koi gi CBI na moi gi case amagi phabani aduga moi mari do aduna maga saminaram badagi phabani kari maram gi CBI na phabano karam case no hangbada Madugidu Moizu as of now, Zifaugi Hangde Hayado Koina, Maduyam Tuna, Public ta CBI, Maigi degi, press clarification ma, Tuaga, Sinto U, Habizimokoi Tame, Adagi, Moi Mari, Habaduna, State Police na Pavan Haba. CBI case Casena de Moi, State Police na, Maga Saminaram to the Pavani, Ada Moisi Karikari, involved with this state may have do. Clarification to na tauraga moina thudona kan ba case nu involve tawdraga di moi bidi adum release tor ko sai haire aduna both CBI give clarification aduga state ki policing gi clarification masine ko kan taksin jarmis manipur gi oiri ba phibam se yamna complicated oiba aduna maram oidana akoina karigumba ma tholok ka sida yari gaidi aseng mana karam mano aran mana karam mano du thidu oga maduda ek tawraga di hena phagadra ina khali Governor ka unarudaba matung paumi singa unaba du dasaru yakiba Congress ki MLA TS Lokeswar amade Okram Surja Kumar na hai lamdam asigi hauzik oiriba phibam asida phaba punbagi thabak chatharakliba asi yamna laibak thibani masi tawroidaba thabak amane phakiba singa thubada thaduraknaba governor da taksilamle hainasu MLA aniasina phongdoraki Anangin Pavane and a Gokti Fan the Kabatore, I do see the Hibam Doctor Chineva. Go, other man of Jiki, do the mother, do the mother, Canala, Lautokuja, Hayman and go, other Adumaki, Canoena Tambiro, and Marcana, my only request however. Quite do Madam Ainhamuni, Madam Dukai, don't carry ground my party no, Harakan Hydore Mamse. I hung about the Kaido Farin, young Matam Hydropan, men caused it. My man, she 18 party, 18 Papatarabadi, all Punamakto. Ha adu tadi eti de khulai pai de khulai pai ba matam le ba ngang ba matam da madu cheni gam pai ma adu kai do le bisine ama oiro hujiki leiriba situation sida phajan ba hujiki leiriba situation sida phaba punba haiba se sidi yamna mayam gi apamba oidre noina kaino toraga kona kaino individual or su ama or su punna hayeng noina phajana public ta sini hairaga phajana magi phari bagi maram do haira kandu da tawbiyu na first pressure ji khoi mayam na aduma pijerami ani subada aigi constituency khambok te su yawi anga ama adu moi mari siga hojiki khoi gi lei moi manga si leminaram bani adu moi mari madi kasu yamna serious leminaram bagi ne moina police ki hypet report lauraga karimta kaino leiram dragadi thadok onen hayawi hojik police khoi gi mayam toraga police ki akoi high authorities ma'am toraga meeting kan na tawini adu matung de decision long ne yarigadi angang singdo yam thuna thadok piramu haina thadok piu haina akoi kan na pressure pisalame na madum tang thamjage masil addition Haukiba pung kunmari asida Manipur ge tongan ba mafam da thokliba irang sing asi yamna laibak thiba amani haina Congress ki senior leader Jeram Ramesh na phongdurakli Maki X account thagalakpa post amada mahagna hai Manipurda haukiba kumjali singani kolhumdoigi me ahumdagi chakpa haurakiba mai adu ngasi su ingta hanba ngamdana leiri irang asida mara leizada banupi angang yauna mioi kaya hatkrabani irang asigi matang da thizinaba union laingakna Junmari da member ahumna saba inquiry commission ama semkibani Commission aduna irang asigi report lan khatnaba gi matam thengkhang kaya rage thoktuna leibana chei asigi November kun fawbugi manungda lan khalaknaba khangan khrabani Manipurda constitutional machinery sing mapung fana fail oire haina Supreme Court na kumjali singani kulhumdoi gi August amada phongdok khibasu laikhrabani oiragliba phibam asi fawbada Prime Minister na Manipurda amuk fawba chatana natraga
irang asiga mari lainana kanagumba mataga wari sanadana lairiba asi angakpa poi Manipurda President's role thamnaba Indian National Congress na demand tawrabaso na thaiduna thamlami adumoinamak matamadugi Chief Minister gi mayukta no confidence motion pukhanaba INC na lauthokiba adudagi status ida President's role thamlakibani JSC February 10 da pangthokadaba Manipur Legislative Assembly gi mifam gi noma walingaida Chief Minister Nongthombam Biren resign tawkibani aduga haukiba February 10 da President's role thamlakibani adumoinamak President's role lairabasu Manipur da ahongba amata purakpa ngamdana leiri Governor Fauba Imphal gi Beauty Kendra International Airport gi Rajbhavan Fauba helicopter na chatkiba aduna lamdam asigi phibam kadai Fauba choksilabage haibadu mayek sengna takle Status gi mafam kayada law and order mapung fana ngak pangamdre adubo Prime Minister na Manipurda karamba matamda laklaga irang asi loisinaba khongthang paikhat kadage haibadudi ngasisu adumak wahang ama oina leiri leibag asigi tongan ba state singda project kaya sangaba amadi malem gi leiba kayada satuna leiriba Prime Minister na Manipurda lakpadi lairadana status da thokliba irang asigi matangda CSO gi luchingba singfauba unadana leithokliba si ngaktaba ngamde hainasu mahangna makatana fongdorakli Su chanariba Kuki Jo Lalholup Singhi designated camp masing hantana bamasung hena kanba ground rule chana hanabagi matangda Ministry of Home Affairs ka Kuki Jo Lalholup Singha lakliba tang mapanda wari sanagadauri hiramasigi matangda National ki pauche the Hindu ki report amana hai chei ani ki matungda Union Home Ministry MHA na su chanariba Manipur ki Kuki Jo Lalholup Singha lakliba tang mapanda wari sanagani MHA ki Northeast Advisor AK Mistra amasung Intelligence Bureau gi official sing yauna pangthokadaba wari sanabagi thorangadu sugi ground rules sing hena kansinba mongda chananabagi matangda yanaba puraknabani hairi political gi oiba solution ama puraktringaida sugi framework ama leihan baibasi yamna mathau tai haina government ki makok thongba officer amana phongdore I haina the Hindu gi report asina hairi amoram the wari sanaba sigi kongthang makha chathaba yanaba condition thamboina tampaki district singga naknana leiba mafam singda leiriba su kem sing masing hanta hanabagi wafam amasu puthorakli masigi iroinana hojik sugi kadar singna leiriba kamasi tara maridagi tareta hantanabagi wafam su security force na khangan kiba leire hairi official amana phongdorakpagi matung inade hojiki oina su ase makhatana chanabagi wafam leitri adumakpo wari sanagadauriba sida yanaba purakpa ngamlabadi makhatana su chanagani masiga iroinana kem khara thingjingani aduga kem khara amana atopa mafamda hongdokani top amongda chanagadaba ground rule gi mong matau sem saba loire masi pumnamak implement tawdringaida su makha sangthabagi wafam leite haina official aduna makha taki hairi handak Delhi da pangthokadawriba wari sanaba se matam sangna lepluraba matungda chathagadaba yamna maruiba mifam amani haina sugi mihut amana phongdorapalei panbigi abadi kumjali singani nipanda lalholup kunmanga gi umbrella organization oina leiriba United People's Front amasong Kuki National Organization na sugi kudek ase Government of India ga kudek pinakibani suda yauba kadar lishingani ga chani romasi hauzi Manipur gi tongan ba chingi district ta hangba designated camp tara mari de leire kadar amamamda tha kudingi stipend lupa lishing taruk ki sanfam panglamba do Manipur gi rang ase haurakiba matung dagidi pangdana leirakli haina the Hindu gi report ase na makatari Manipurda thokliba irang asigi tungkoina chatnaba yagadaba warishin ama purangnaba thausil paikhatpaki mahut Manipur gi miyam leng otpa ngamdanaba atamdana honare haibasi makek sengle haina All Manipur United Clubs Organization amuko poire leimarol meirapaibi apunba Manipur All Manipur Women's Voluntary Association amoaba Committee on Human Rights koharamadi Manipuri Students Federation MSF na nungnangba phongduragli lupsing asigi convener Pratap Laisang Temna kudek biduna thadurokpa cherolamana hai India lengangna Manipur gi miyam nam sinduna thamna bokonari haibagi mayek laraba kudamdi garang arambai tengol gi luchingba sing fazin kibasini Manipurda thengnari bai chawasida awaba taraba singi mateng pangtuna laklibani arambai tengol gi luchingba sing fazil labadi tongan ba unit gi masing yamlaba tengoloi sing mai hauna sauduna Tambang amdaba miyam gi iho ama haurakani haiba khangna arambai tengol gi luchingba sing fazin kibado military power maning tamna sizinabani haina lawi fazin ki barambai tengol gi tengoloi sing condition amata yauduna thadorakadabani haiba dimanda miyamna changsin ki ba khongjang aduda security force na sathakiba ka henma thawang aduna asogapan kaya yauhan ki ba du laibuk thibani
थौदोक अदुदा अरांबाई तेंगोलगी तेंगोलई अनि सिक्योरिटी फोर्स ना तमथिना फुरंबदगी हॉस्पिटलाइज तौखिबनी अमरोमदा थौदोक अदुगी पाउ लोबो चंगलुबा इंपैक्ट टीवी की पाउमी अनिसो तमथिना फुरक्तुना हॉस्पिटलाइज तौखी सिक्योरिटी फोर्स ना सथकिबा थोंग अदुना लमदम असिगी मियामदा अमुक हेना खोइरांग खोइसाउनबा पोखले इचाउना मरम ओइरगा का हेना अवाबा मायोकनरिबा मरक्ता हेना अवाबा पीनबा थौसिलमा चथरक्लिबा असि सुचनबा लोइख्रबा कुकिलाल हौबा सिंगा वारी साननबा अमदे मखोइगी नुंगदा खंगनबा एजेंडा दो माइपाकनबा होनरब्रा हाइबगी चिंगनबा चाउना लेरे मतंग मतम चादना मिफा मिपुन तौरगा मियामगी अचौबा इहो अमा लाकनबा होनबा अमदे इहो अदुबो नमथनबगी मिंगदा कर्फ्यू थमजिंदुना मियामगी खोंजल नमसिनबु होनरिबा सिना ताकदी इंडिया लेंगांगना माइकई नाइबा थवोंगनी हाइबसी मयेक सेंगले असिगुम्बा गवर्नमेंट ऑफ इंडिया की लुजदबा थवोंगसिंग असे अमुको पोइरे लेमरोल मेरा पाइबी अपुनबा मणिपुर अमुवा कोहर अमदी एमएसएफ ना अकनबा मोंग कंडेम तवी असिगुम्बा इंडिया लेंगा के माइकई खाइबा थौसिल असि अखोइना अमतोइना थेंगनमिनबा मथौ ताइ मरम अदुना लमदम असिगी लैबा की थौगाई पुरिबा थौदांग लौरिबा पुमनमंगना फिबम असि यामना कुपना खन्नमिनबा चंगी लोइनना इसा इसागी लौफम थोपा थौदांग लौमिनदुना अपुनबगी पांगल सागतमिनरसि मतम चुप्पदा लैबा की दमक थेंगनफम थोपा सिंग थेंगननबा लुपसिंग असिना सेम सादुना लैरि हाइनसु चेरोल असिना मखातारी पाउगी मरक थदा अतिम ब्रेक अमा लौजरी Sky Hospital na Manipur da heart attack line nabagi damak 24/7 emergency service piduna lakle karigumba adom da heart attack ki layong haibadi ikang khangong dana thabak naba sor honbo waba oi thangba pamom naba thabak lumba wantharakpa asina jingba singa si thengna birabadi thengtha biraganu athuba matam da Sky Hospital da lakpiduna khwaidagi hena faraba experience leraba heart specialist ka tana biduna huina hiwa yana bagi khudong sab lobiu Sky Hospital da makal kaya gi chang naina heart ki oi balayang liba services singdi EPS RFA for palpitation device closures of ASD, VSD, Avadi PDA, hole in heart, coronary angioplasty and stent implantation, pacemaker, ICD combo implant, balloon dilation of heart valves, open heart surgery, makal pudimak haibadi, coronary artery bypass, graft surgery, surgical replacement of heart valves, MVR, AVR, DVR, opadagi, heart ki akubalerek pa angang sing asina singba singa si layingli. Heart OPD timing 9 AM to 4 PM Monday to Saturday, 8 AM to 1 PM Sunday. Hena akopamarog damag Sky Hospital gi reception gatana view. Admission for 2025. As the institution is emphasizing hands-on training, cardiovascular technology students are trained echocardiography at very early stage in British style, gaining the knowledge and skills through practical experience. Also actively contributed to the work alongside the staff during the CAT lab technology procedure, supporting cardiologists in Holter recording and computer analysis, treadmill tests and electrocardiogram, etc. Job title: cardiovascular technologist. Sky Hospital and Research Center Private Limited, World Class Heart Institute have the following training courses: BSc Cardiovascular Technology for 3 years, Diploma in Medical Laboratory Technology for 2 years, Diploma in Radiology Imaging Technology for 2 years, Diploma in Dialysis Technology for 2 years. For further details, please contact 6009752429 Academic Department, Sky Hospital, Rims Road, Imphal West, Monday to Saturday, 9 AM to 5 PM. Imphal West District ki Ningthemcha Karong da leiba Holistic Vista Substance Use Disorders Treatment Center na drug amasung alcohol ki problem leiraba sing matam ga chunaba mong da sel yamna changdana layingli. Social Welfare Department की लाइसेंस मखार चलाई रिबा ट्रीटमेंट सेंटर सेना डिटॉक्सिफिकेशन, योगा एंड मेडिटेशन, साइको एजुकेशन, रिलैप्स प्रिवेंशन प्रोग्राम अमदी रिलेशनशिप बिल्डिंग न चिंगबा सिंगी खुदोंग चाबा मपुंग फाना पीरी. मलेशिया की मलाकाद लैबा एशिया मेट्रोपॉलिटन यूनिवर्सिटी दगी एडिक्शन लेना की मतांगदा मास्टर्स डिग्री पाइबदनतना ICCE कोलंबो प्लान दगी इंटरनेशनल सर्टिफाइड ओइरबा सापम ललित न लिंखटपा ट्रीटमेंट सेंटर असिदा मियोय लिसिंग अहुम की मथक्ता लायिंखरे. मसिगी मनुंगदा मियोय लिसिंग अमा चनी खरा हेना महौसागी पुंसीदा हलकपा ngamkhre. Kanagumba drug natraga alcohol की प्रॉब्लम लैबे यावरबदी ट्रीटमेंट सेंटर असिगी फोन नंबर 9774857077 नत्रगा 8798621531 नत्रगा 9612323551 दा ngasimak tanabiyo. ब्रेक के मतुंग मियाम तराम लोकचरी मखातबा पाउ पिजरी हौखिबा पुंग कुनमरी असिगे मनुंगदा अनोबा कोविड-19 केस चहुंगा हुंफुतरा निपान थेंगना खिबगा लोइनना अपुनबा एक्टिव केस लिसिंग तरु खेनख्रे
ꯆꯌꯣꯜ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ 65 ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕ COVID-19 ꯒꯤ ꯑꯦꯛꯇꯤꯚ ꯀꯦꯁ 3,139 ꯂꯩꯔꯤ꯫ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 4 ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯆꯌꯣꯜ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡ 65 ꯁꯨꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯅꯥ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯅꯥꯕ ꯁ꯭ꯇꯦꯠ ꯀꯦꯔꯂꯥꯅ ꯑꯗꯨꯃꯛ ꯑꯣꯏꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯦꯛꯇꯤꯚ ꯀꯦꯁ 2,000 ꯔꯣꯝ ꯂꯩꯔꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯑꯅꯧꯕ ꯑꯦꯛꯇꯤꯚ ꯀꯦꯁ 113 ꯊꯦꯡꯅꯗꯨꯅ ꯅꯣꯡꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯍꯦꯟꯒꯠꯄ ꯑꯣꯏꯔꯤ꯫ ꯗꯦꯜꯂꯤꯗꯁꯨ ꯑꯅꯧꯕ ꯀꯦꯁ 18 ꯊꯦꯡꯅꯈꯤꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯑꯦꯛꯇꯤꯚ ꯀꯦꯁ 743 ꯑꯣꯏꯔꯤ꯫ ꯒꯨꯖꯔꯥꯠꯀꯤ ꯑꯣꯏꯅ ꯑꯅꯧꯕ ꯀꯦꯁ 105 ꯊꯦꯡꯅꯈꯤꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯑꯦꯛꯇꯤꯚ ꯀꯦꯁ 912 ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯑꯅꯧꯕ ꯀꯦꯁ 19 ꯊꯦꯡꯅꯗꯨꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯑꯦꯛꯇꯤꯚ ꯀꯦꯁ 535 ꯁꯨꯈ꯭ꯔꯦ꯫ ꯑꯗꯨꯒ ꯋꯦꯁꯠ ꯕꯦꯡꯒꯣꯜꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯀꯦꯁ 39 ꯊꯦꯡꯅꯗꯨꯅ ꯑꯄꯨꯟꯕ ꯑꯦꯛꯇꯤꯚ ꯀꯦꯁ 742 ꯁꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯒꯤ ꯃꯅꯨꯡꯗ COVID-19 ꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ 4 ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇꯒꯤ ꯃꯁꯥꯒꯤ ꯆꯍꯤ 95 ꯁꯨꯔꯕꯤ ꯃꯤꯔꯣꯟꯕꯤ ꯑꯃ ꯌꯥꯎꯔꯤ꯫ ꯃꯍꯥꯛ ꯑꯉꯥꯡ ꯎꯅꯅꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯉꯩꯗ ꯁꯤꯖꯔ ꯇꯧꯔꯛꯈꯤ꯫ ꯇꯨꯡꯗ ꯃꯍꯥꯛ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯗꯁꯨ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯅꯥ ꯀꯌꯥ ꯅꯥꯕ ꯃꯁꯥꯒꯤ ꯆꯍꯤ 69 ꯁꯨꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯦꯔꯂꯥꯗꯅ ꯂꯪꯁ ꯀꯦꯟꯁꯔ ꯅꯥꯕ ꯃꯁꯥꯒꯤ ꯆꯍꯤ 57 ꯁꯨꯔꯕ ꯅꯨꯄꯥ ꯑꯃ ꯑꯃꯗꯤ ꯇꯃꯤꯜ ꯅꯥꯗꯨꯗꯗꯤ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯃꯤꯑꯣꯏ ꯑꯃꯒꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯐꯥꯏꯇꯤꯡ ꯀꯃꯥꯟꯗ ꯑꯁꯦꯝ ꯀꯥꯅꯟ ꯐꯥꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯤꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯅ ꯂꯝꯗꯝ ꯑꯁꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯔꯦ꯫ ꯑꯊꯨꯕꯗ ꯀꯥꯅꯟ ꯊꯥꯗꯣꯔꯛꯅꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯁꯦꯝ ꯀꯥꯅꯟ ꯐꯥꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯅꯨꯃꯤꯠ 10ꯅꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯇꯝꯄꯥꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇꯦꯡꯒꯣꯂꯣꯏꯁꯤꯡ ꯊꯣꯔꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯕ ꯍꯧꯈꯤ꯫ ꯂꯝꯕꯤꯗ ꯇꯥꯌꯔ ꯃꯩ ꯊꯥꯕ, ꯎ ꯋꯥ ꯐꯩꯖꯤꯟꯕ ꯑꯃꯗꯤ ꯇꯦꯡꯒꯣꯂꯣꯏꯁꯤꯡ ꯄꯔꯦꯡ-ꯄꯔꯦꯡ ꯂꯦꯞꯂꯒ ꯂꯝꯕꯤ ꯊꯤꯡꯕꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯁꯛꯇꯝ ꯑꯣꯏꯈꯤ꯫ ꯑꯅꯥ ꯑꯌꯦꯛ, ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ, ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯏꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁ ꯅꯠꯇꯅ ꯂꯝꯕꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯠꯍꯟꯈꯤꯗꯦ꯫ ꯃꯐꯝ ꯈꯔꯗꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯊꯣꯔꯛꯇꯨꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯈꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤꯗ ꯒꯥꯔꯤ ꯆꯠꯊꯣꯛ-ꯆꯠꯁꯤꯟꯒꯤ ꯆꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯈꯤ꯫ ꯏꯟꯇꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯏꯟꯇꯔ ꯁ꯭ꯇꯦꯠ ꯐꯥꯎꯔꯒ ꯆꯠꯄ ꯄꯦꯁꯦꯟꯖꯔ ꯁꯔꯚꯤꯁ ꯄꯨꯝꯅꯃꯛ ꯂꯦꯞꯈꯤ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯁꯨ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈꯤ꯫ ꯈ꯭ꯋꯥꯏꯔꯝꯕꯟꯒꯤ ꯏꯃꯥ ꯀꯩꯊꯦꯜ, ꯄꯥꯎꯅꯥ ꯀꯩꯊꯦꯜ ꯑꯃꯁꯨꯡ ꯊꯪꯒꯥꯜ ꯀꯩꯊꯦꯜꯗ ꯐꯝꯕ ꯄꯣꯠꯐꯝ ꯑꯃꯗꯤ ꯗꯨꯀꯥꯟꯅꯆꯤꯡꯕ ꯑꯃꯠꯇ ꯍꯥꯡꯅꯈꯤꯗꯦ꯫ ꯑꯗꯨꯃꯛꯄꯨ ꯑꯅꯥ ꯑꯌꯦꯛꯀ ꯃꯔꯤ ꯂꯩꯅꯕ ꯐꯥꯔꯃꯥꯁꯤ ꯈꯔꯗꯤ ꯍꯥꯡꯅꯈꯤ꯫ ꯂꯩꯔꯛ ꯈꯨꯜꯂꯛ ꯑꯃꯗꯤ ꯂꯩꯀꯥꯏ-ꯂꯩꯀꯥꯏꯁꯤꯡꯗ ꯐꯝꯕ ꯗꯨꯀꯥꯟꯁꯤꯡꯁꯨ ꯊꯣꯡ ꯂꯣꯟꯗꯨꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯕꯨ ꯁꯧꯒꯠꯄꯒꯤ ꯑꯆꯧꯕ ꯃꯃꯤ ꯇꯥꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯠꯊꯔꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄꯒꯤ ꯔꯤꯄꯣꯔꯠ ꯐꯪꯕ ꯂꯩꯇ꯭ꯔꯤ꯫ ꯎꯔꯤꯄꯣꯛ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯝꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯝꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 18ꯒꯤ ꯇꯦꯡꯒꯣꯂꯣꯏ ꯄꯤꯇꯔ ꯂꯣꯡꯖꯝꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯌꯥꯏꯐꯅꯕ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯔꯒ ꯂꯥꯛꯂꯕ ꯀꯥꯅꯟꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯥꯈꯤꯕ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯂꯩꯉꯥꯛꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯉꯁꯤ ꯐꯥꯎꯕ ꯏꯜꯂꯒ ꯂꯥꯛꯄꯅꯤ꯫ ꯃꯁꯤꯗ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯊꯤꯟꯒꯠꯄꯁꯨ ꯂꯩꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯇꯦꯔꯣꯔꯤꯁꯠ ꯅꯠꯇꯦ, ꯁꯨꯞꯅꯇꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕꯒꯤꯗꯃꯛ ꯊꯧꯗꯥꯡ ꯂꯧꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯖꯤꯟꯈꯤꯕ ꯀꯥꯅꯟ ꯑꯊꯨꯕꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ꯫ ꯇꯣꯇꯦल ꯁꯠꯗꯥꯎꯟꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯑꯅꯥ ꯑꯌꯦꯛ, ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ, ꯏꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁ ꯑꯃꯗꯤ ꯄꯥꯎꯃꯤꯁꯤꯡꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯂꯩꯔꯣꯏ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯄꯤꯇꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯒꯣꯔꯃꯦꯟꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯊꯤꯡꯒꯠꯂꯨ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯊꯤꯡꯒꯠꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯇꯦꯔꯣꯔꯤꯁꯠ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯍꯥꯏꯗꯤ ꯀꯪꯂꯩꯄꯥꯛꯁꯦ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯊꯧꯗꯥꯡ ꯂꯧꯖꯈꯤꯕꯅꯦꯕ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯪꯍꯧꯗꯅ ꯏꯌꯥꯝꯕ ꯀꯥꯅꯟ ꯐꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄꯤꯔꯛꯎ꯫ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯔꯛꯇꯕ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯒꯤ ꯑꯗꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯇꯦꯡꯒꯣꯂꯣꯏꯁꯤꯡꯅ ꯇꯧꯔꯛꯀꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯀꯥꯅꯟ ꯖꯦꯅꯔꯦꯜꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯨꯝꯕ ꯆꯠꯄ, ꯑꯅꯥ ꯑꯌꯦꯛ ꯆꯠꯄ, ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯃꯦꯟꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯠꯄ, ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏ ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯆꯠꯄ, ꯁꯤꯒꯨꯝꯕꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯦꯕ ꯀꯔꯃꯒꯨꯝꯕ ꯆꯠꯄ ꯁꯤꯒꯨꯝꯕꯗꯤ ꯑꯩꯈꯣꯏ ꯑꯊꯤꯡꯕ ꯂꯩꯖꯗꯦ꯫ ꯑꯗꯨꯒ ꯑꯇꯣꯞꯄꯁꯤꯡꯗꯤ ꯌꯥꯔꯤꯃꯈꯩꯗꯤ ꯑꯔꯥꯝꯕꯥꯏꯅ ꯇꯧꯖꯔꯤꯕ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯊꯣꯛꯄꯤꯔꯛꯏꯕꯁꯤꯗ ꯁꯄꯣꯔꯠ ꯂꯣꯏꯅꯃꯛ ꯇꯧꯕꯤꯌꯨ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯁꯦ꯫ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯗꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯗ ꯄꯨꯝꯅꯃꯛꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯁꯤ ꯇꯝꯖꯒꯦ꯫ ꯑꯃꯔꯣꯝꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯑꯗꯨꯕꯨ ꯁꯧꯒꯠꯂꯗꯨꯅ ꯎꯔꯤꯄꯣꯛ ꯄꯣꯂꯦꯝ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯌꯥꯝꯕꯦꯝ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯐꯥꯏꯇꯤꯡ ꯀꯃꯥꯟꯗꯔ
ꯑꯁꯦꯝ ꯀꯥꯅꯟ ꯑꯊꯨꯕꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯅꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯉꯔꯥꯡ ꯃꯇꯗ ꯐꯣꯡ ꯆꯥꯅ ꯏꯁꯤꯡ ꯏꯆꯥꯎꯅ ꯌꯥꯝꯅ ꯋꯥꯅ ꯃꯥꯌꯣꯛꯅꯗꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯏꯆꯥ ꯃꯌꯥꯝ ꯑꯔꯥꯝꯕꯥꯏ ꯇꯤꯡꯒꯣꯟꯒꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤꯅ ꯍꯣꯠꯅꯗꯅ ꯀꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯃꯇꯝꯗꯨꯗ ꯃꯣꯏ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯝꯇ ꯎꯕ ꯅꯠꯇꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯝꯇ ꯎꯕ ꯅꯠꯇꯦ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯔꯒ ꯐꯣꯡ ꯁꯥꯔꯤꯉꯩ ꯃꯇꯝꯁꯤꯗ ꯉꯔꯥꯡ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯐꯥꯕ ꯄꯨꯟꯕ ꯑꯔꯥꯝꯕꯥꯏꯒꯤ ꯑꯉꯥꯡ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯨ ꯈꯔ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯅꯨꯃꯤꯠ 10ꯅꯤ ꯂꯥꯎꯊꯣꯛꯇ꯭ꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯆꯠꯇꯕ ꯌꯥꯗꯕ ꯗꯦꯕ ꯀꯔꯃ ꯈꯔꯗꯃꯛ ꯃꯃꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯕꯣꯔ ꯁꯥꯒꯩ ꯅꯥꯇꯩ ꯈꯔꯗꯃꯛ ꯆꯠꯄꯤꯌꯨ ꯌꯥꯝꯅ ꯐꯦꯁꯟꯗ ꯏꯔꯥꯡꯗ ꯒꯥꯔꯤ ꯄꯔꯦꯡ ꯂꯥꯛꯑꯒ ꯇꯧꯕꯁꯦ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯃꯁꯤꯗ ꯑꯀꯥꯏꯇꯨ ꯌꯧꯔꯛꯑꯒꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯗꯥꯏꯇ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯐꯠꯇꯕꯗ ꯊꯣꯛꯄ ꯗꯥꯏꯇꯒꯤ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯒꯣꯔꯃꯦꯟ ꯑꯃꯗꯤ NIAꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯏꯆꯥꯁꯤꯡ ꯐꯥꯈꯤꯕ ꯏꯆꯥꯁꯤꯡꯁꯦ ꯊꯥꯗꯣꯛꯄꯤꯔꯛꯑꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯈꯣꯡꯖꯪ ꯑꯁꯤꯗ ꯍꯦꯟꯅ ꯁꯧꯒꯠꯂꯛꯄ ꯌꯥꯏ ꯃꯃꯥ ꯂꯩꯕꯥꯛ ꯃꯔꯝꯗꯝ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯃꯖꯥꯇꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯏꯄꯥ ꯏꯃꯥꯁꯤꯡ ꯁꯣꯛꯄ ꯇꯥꯔꯦ ꯍꯥꯏꯗꯅ ꯃꯣꯏ ꯆꯪꯁꯤꯜꯂꯒ ꯈꯨꯜ ꯉꯥꯛꯄ ꯌꯥꯎꯖꯕꯅꯤ ꯃꯈꯣꯏꯒꯤ ꯃꯔꯥ ꯂꯩꯇꯦ ꯐꯥꯒꯦ ꯍꯥꯏꯔꯒ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯁꯨ ꯂꯣꯏꯅ ꯐꯥꯔꯔꯣꯕ ꯃꯆꯥ ꯈꯛꯇ ꯐꯥꯔꯒ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯔꯥꯝꯕꯥꯏꯒꯤ ꯏꯆꯥꯁꯤꯡ ꯂꯣꯏꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄꯤꯔꯛꯎ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯐꯥꯏꯇꯤꯡ ꯀꯃꯥꯟꯗ ꯑꯁꯦꯝ ꯀꯥꯅꯟ ꯐꯥꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯆꯠꯊꯔꯤꯕ ꯅꯨꯃꯤꯠ 10ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯈꯨꯔꯥꯏ ꯑꯃꯁꯨꯡ ꯑꯀꯣꯏꯕꯗ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯂꯝꯕꯤ ꯊꯠꯄ ꯑꯃꯗꯤ ꯂꯝꯕꯤꯗ ꯄꯣꯠꯆꯩ ꯄꯩꯁꯤꯟꯗꯨꯅ ꯃꯩ ꯊꯥꯈꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯝ ꯇꯤꯚꯤꯒꯤ ꯑꯈꯟꯅꯕ ꯔꯤꯄꯣꯔꯠ ꯑꯃ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯆꯤꯐ ꯑꯣꯐ ꯑꯥꯔꯃꯤ ꯑꯁꯦꯝ ꯀꯥꯅꯟ ꯐꯥꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯃꯐꯝꯁꯤꯡꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯈꯨꯗꯛꯇ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯏꯍꯧ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯝꯂꯣꯡ ꯀꯩꯊꯦꯜꯒꯤ ꯑꯦꯔꯤꯌꯥꯗ ꯌꯥꯝꯅ ꯆꯥꯎꯅ ꯆꯩꯊꯦꯡ ꯉꯔꯥꯡ ꯑꯁꯤ ꯑꯗꯨꯒꯨꯝꯂꯕ ꯆꯤꯐ ꯑꯣꯐ ꯑꯥꯔꯃꯤ ꯑꯁꯦꯝ ꯀꯥꯅꯟ ꯐꯥꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯅ ꯍꯧꯔꯛꯄ ꯏꯍꯧꯗ ꯑꯩꯈꯣꯏꯒꯤ ꯂꯝꯂꯣꯡ ꯕꯖꯥꯔꯗ ꯑꯩꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯅ ꯁꯤꯖꯤꯟꯅꯕ ꯑꯥꯔꯃꯤꯅ ꯇꯣꯡꯕ ꯒꯥꯔꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯍꯧꯔꯛꯄ ꯏꯍꯧꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯇꯨꯝꯅ ꯃꯩ ꯆꯥꯈ꯭ꯔꯦ ꯉꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ ꯃꯔꯨꯑꯣꯏꯅ ꯉꯔꯥꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ Chief of Army Asem Kanan Fakibaga Mai Lenana Miamna Hokwa Ihoda Lamlong Bazarda Agi Hektunga Kogi Armina Sinaba Kogi Basama Maina Tumna Sakre Loinana Hosiga Se Tonganba Infaliski Lamlong Yauna Infaliski area Mafam Bunamakta Hariba Kogi MUSC Kudak Tado Kadabani Haina Kogi Arambai Tengolna Kauriba Banasida Miamna Mapung Pana Sogatuna Lambi Tingba Asalawong Sing Tingba Loinana Hariba, Hugi, a same can let's say, a tuba Mataman to Hadoka the Vinaina, Miamna, a Choba Homa, Changsheli, Masi Manungshan say, Oji, Lamlong Bazada, Toanto Hums the Gilakpa, Mio sing, Okoina, Lambi, Diverto Giva, Okogi, Todo Watoka Mailina, but Mio Singna, Sato Yasinda, Ayelapan Pidaba, Loinana, Okoi Lamlong Bazagi, Akoi with the Leba, Kaitin Sing Tong, Lonba, Dukan Sing Lonba Sina, Mosaki Ponsida, Atoba, Akaiba Madi, Piri, Adubo, Howsik Pobu Aina Pizariba report Sigi, Matam Housing Manunda, Lamlong Gaitenda, Palm the Vato, Topagi Paude, later. Hiramasing Matan the Paudam Zariba, cameraman Anand, Konan Gloina, Nabukova Kaupam, Times of Manipo, Lamlong. Fazan Kiba Arambai Tengogi Fighting Commander Asem Kanan Thaduraka Dabani Haiba Demand Yauna, Tonganba Point Yauba Memorandum Ama. Ngasi miyamna Bisnupur District DC gi Kuthangda Governor Ajay Kumar Bala da Pishin Kray. Ngasi Bisnupur District ki Manung Chanalaiba Ningthokong Tawpokpi Upokpi Kapochangbam Nacho Amasong Nacho Pantongge Masing Yamlaba Miyam Galoinana Arambai Tengolgi Tengoloishin Asaruk Yaduna Ningthokong Dagi Rally ama Bisnupur District ki DC tamna laki. Bisnupur District ki DC office get yoram daida police na thatpadagi Kongjang Loising adugi maraktagi Mihut Kunipan Khangatuna DC Unaba Changki Adumoina Mag Bisnupur District ki DC Lairam Dabana Memorandum Adu District Asigi ADM Tiopendro Amasong SP KSS Ravi Kumarda Sinaram Bagaloinana Miyamgi Wakat Kayamaso Tangalamki Memorandum Adu Pada Governor Yohan Hinaba Home ki Commissioner da Yohan Lagani Hainaso ADM Tiopendro na Thazaba Piraki Hairi
Ngarang Arambay Tengol gi miyoi manga security force na fakiba du yaba ngamloi fakiba miyoi manga condition amata yaudana thadorakadabani karigumba thadoraktaba taragadi makhal makha kya gi akanba kongjang sangsin gani haina kongba road ki maikei da lairiba maira paibi singna phongturakli Ngarang Arambay Tengol gi fighting commander Asem Kanan yauna AT gi miyoi manga fakiba du yaningdaba phongdoktuna ngasi kongba road ki maikei da lairiba maira paibi singna kholaw kya lauduna kongjang changsin khre kongjang aduga mari lainana maira paibi amana hai Iramdam iraiba kanabagi damak Arambay Tengol gi icha singna kathok pamaga loinana achoba thodang lawkibani masi aikoina kaidaunungda kaufam thokte garang Arambay Tengol gi miyoi manga security force na fakiba du yaba ngamloi fakiba miyoi manga condition amata yaudana thadorakadabani karigumba athuba matamda thadoraktaba taragadi makhal makha kyagi akanba kongjang changsingani Delhi da laikiba MLA sing hayeng fawbugi manungda thoraktuna anoba laingak ama semnaba honagadabani haina mahana makha taki Hiram kayada isasingna asawa thodang laudana mayamsigi mateng pangdana awana kya bathai kathokdana tawrakanda ngarang kaisu natabada isa manga phajangi base aikoi kong barot ki mama apunba luki mama akoi yam yajaningde sigi damakta akoi khongjang ge sangjan bani atuba matamda isasing bu condition amata yaudana thadok piro adu natraba taragadi akoi makhan makha kayagi khongjang hena sangjalakani aduga Delhi da leigriba MLA singju hayeng ginumita thokpira ganda Moizu anoba sarkar ama thuna semdragadi Manipurda moana moi khongun tabsu yaroi aduna athuba matamda moi thopiraga anoba sarkar ama semona ai haijari thadorakti bangda akhoi adum khongjangje adum lepa leitana adum changjan jagi ni akhoi akal akal makhan maya kha kyagi anoba adum khongjang adum changjan gi ni akhoi Arambay Tengol gi Army Chief Asem Kanan fakiba dubu yaningdaba phongdokladuna Arambay Tengol Unit 46 Langthabal mathaki Tengoloi singna hairangoi thong mapada lambi thingduna khongjang changsinkrei khongjang aduga mari lainana Arambay Tengol Unit 46 Langthabal mathaki commander TS Rocky Maitai na hai kumjali singani kulhumdoi gi me ahumdagi hawrakiba irang asida Arambay Tengol na lawkiba thodang sing irei chapumna makna khangnaraba wafamni Lan oigera ising ichaw oigera lamdamasigi miyam awana taraklaba matamda Arambay Tengol gi Tengoloi singna mangzul tharaga thengnakiba ngaktani Laibak thibadi ngarang Arambay Tengol gi Army Chief Asem Kanan fakiba si yamna maram chadaba thawong amani haine lawi karigumba phadaba yade hairagana machit phabagi mahut Arambay Tengol gi Tengoloi pumnamak amukta da phabiro Asem Kanan thaduk triba fawba Arambay Tengol gi khongpham amata haloi miyamna su Arambay Tengol na changsilakpa khongjang khudingmakta mateng pangbiu haina mahangna makhata na phongdoki अखोई मे थर्ड रे होरगे अखोई याम चिंगले ममोंग दा अखोई कुकी के अखोई लान थेंगनरगा ला मतुंग वाना वाना ला मतुंग दा हंदक किसु इसिंग इचाउन वाना लेरि मक्सिदा अखोई याम नुसिरबा लेबा याम थोकांग याम चाउन लौरिबा हारिबा याम कानन सी याम फागी जे अखोई याम निंगम अखोई निंगम नुवाइजदे अदुगो कनु सुसादे फाबई मरम सुसादे हैन खल्ले अदु अखोई नंगा सी चंगजलिबा नुमित तरानी बन चंगजलिबा सी खोंजंग असीदा अखोई मपुंग फाना तौगिनी तौबदबो अखोई फागे हाइबा तारगदे अखोई पुन्ना फाबीबा हाइबसे अखोई मीडिया की थोंगदा कोई हाइजगे लेबीबो कोई MLA सिंगसु पुनसन बिदुना अम कोई सरकार सेंबियु नत्रगदि मदुदा अखोइना ngasi याम फजाबे अखोइना ngasi सिंगलेम मोंगदा चंगजन जरिबा खोंसंग ngasi दा सिंगलेम मोंगदा आई यामा नुसिरबा कानबु टेक्ता कायदा थादुपिबा अखोइ Arambay Tengol Unit 46 कमांडर की माइकैदगी लुंगदा खंगन जरि कोई नुमित तरानी एसिगी मनुंगदा अखोइ गवर्नमेंट की सर्विस तोबिबे सिनाउ सिंगना इसाना खंगना अखोइ नुमित तरानी पांथोपिगनु ऑफिस काबिगनु हाइबा वाफम सिगा Arambay Tengol Unit 46 की माइकैदगी खंगन जरि Arambay Tengol gi Army Chief Asem Kanan CBI na fakibagi mayokta Arambay Tengol na lauthokiba numitarani gi total shutdown gi khongjang adubu sawgaladuna ngasi ya school apun bamaira paibina moirangkom mapada lambi thingbagi khongjang changsinkrei tongan balaikai nipana pullaga semba ya school apun ba maira paibi gi masing yamlaba imaivil singna ngasi nungthil Imphal More lambi gi moirangkom mapada thoraktuna lambi thingbagi khongjang adu changsinkhibani khongjang adu ga mari lainana ya school apun ba maira paibi gi convener Memtombi Nongmaitem na hai Delhi da chatkiba MLA Singh lakliba tang taragi numidang wairam pung taruk fawbagi manungda Manipurda halaktuna miyam gi mihutna sembalenga kama soidana lingna ba honagadabani karigumba ngamdrabadi maduda thorakpa afafata pumnamaki tekchak MLA masana pogadabani loinana IPS Gaurav Dogra Manipurdagi transfer tawduna makhatana status da thabak tawhanba yaroi haina mahangna makhatana phongdoki
ban tause haibadu saugatuna khongjal ngasi changsanbani ahanba oina ngarang nungdangdagi haurabani akoina changsanlibasi adu akoina taliba dabidi mapanda leikiba chatkiba MLA sing tarik 10 baugi numidang warangi pung 3 baugi bi manungda Manipur da halaga anauba government ama semnaba aduga masida karigumba oithohandrabadi MLA leibiriba sungpunamagto adugi mayum uttagani haibase akhoi mafamdagi thamge amadugi daita khoina loroi masa masana daita pugadabani loina na IPS Gaurav Jogra Manipur da transfer tawko Manipur dagi mahang mafam sida suklai leiba yaroi Handak thokiba ichawadugi chaitheng phangduna awaba taraba Khetrigao ACG polling station 18 gi manung chana leiba miyam da ACSC gi hanagi MLA Nahakpam Indrajit na cheng yauna achata ki polam kaya yanthokre hanagi MLA Indrajit na achata ki polam sing mateng pangbaduga mari leinana wahengbam rasiko binupi amana phongtorakpada hanagi MLA Nahakpam Indrajit na awaba taraba miyam gi damak achata ki mateng panglakpa si nungaiba fawi mamangda ising kai ki bamafam adu semjindana thamlakpa maramna handak anirak subuoina amuk kairaktuna ichawgi awaba simayogna bani haina mahangna makata ki ngasi numit yung mamatong pung minute mga rom chat pada myoy ama nambolgi luang leiturel da tasin kibadagi thawai yaudra hakchang oina fangbang amle hairi laikhidraba myoy adudi oinam sanaton khuman apokpa laikhidraba oinam abung khuman kawi mahaki hakchang adu laikagi volunteer single oinana Nambol Fire Substation gi personal single oinana thibadagi ngasi nungthil pung ahum rom tabada fangbang amkibani oinam sanaton laikhidabagi pawadu tabada mahaka yamna nangna tinaba wangkhem birsit ko bamyoy ama wantarak padagi hospital da bukatuna laikana kre haina supo sina makatari Aroiba maroiba pa muka hana pizari. CBI nangarang uripok tagi fakiba Arambay Tenggogi Fighting Commander Asem Kanan ngasi ayuk Indigo flight amana Guwahati da pukre. Arambay Tenggogi Fighting Commander Asem Kanan CBI na phakibadagi irang tokle Manipur gi district manga da curfew lautokre Arambay Tenggo na numitarani ban lautoktuna kongjang changsin bahokre Arambay Tenggogi Fighting Commander Asem Kanan fakibaga mari lainana Union Home Minister Amit Shah na hanagi Chief Minister Nongthomba Biren amasung Rajya Sabha gi member Ningthausana Jawbalai Semba Delhi da kaushilak krehairi Ruling amadi opposition ki MLA kunmanga na ngasi Governor Ajay Kumar Bala unaduna Arambay Tenggogi Fighting Commander Asem Kanan condition amata yaudana thadurak na batak shintre Haukiba pung kunmari asida Manipur gi tongan bamafam da thokliba irang sing asi yamna laibak thiba amani haina Congress ki senior leader Jairam Ramesh na phongdurakli Amadi su janariba Kukijo Lalholup Singhi designated camp masing hanthana bamu sung hena kanba ground road jana hannabagi matangda Ministry of Home Affairs ka Kukijo Lalholup Singha lakliba tangmapanda wari sanagadauri Ngasigi na di mata asida Times of Manipur gi Manipuri Paulushan jare mideng tabir basingbo mukahana khrum jare